ꯑꯩ ꯖꯤꯝ ꯁꯥꯟꯅꯔꯛꯄ ꯆꯍꯤ ꯑꯃꯒ ꯊꯥ ꯑꯍꯨꯝ ꯍꯦꯜꯂꯦ ꯖꯤꯝ ꯁꯥꯟꯅꯕꯁꯤꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯍꯤꯔꯝ ꯀꯌꯥꯗ ꯏꯝꯄ꯭ꯔꯨꯞ ꯇꯧꯔꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯈꯠꯂꯛꯄ ꯉꯝꯈꯤꯑꯕ ꯖꯤꯝ ꯁꯥꯟꯅꯕꯒꯤ ꯃꯇꯥꯡꯁꯤꯗ ꯌꯥꯝ ꯂꯥꯟꯅ ꯍꯥꯏꯅꯕ ꯈꯔ ꯂꯩ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯏꯚꯟ ꯑꯩꯈꯣꯏ ꯕꯥꯅꯕꯨ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤꯕ ꯌꯥꯝ ꯆꯥꯎꯅ ꯁꯣꯏꯕ ꯑꯃ ꯂꯩꯌꯦꯕ ꯂꯥꯟꯅ ꯊꯥꯖꯅꯕꯈꯩꯗꯣ ꯑꯩ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ ꯁꯤꯒꯤ ꯂꯥꯟꯅ ꯊꯥꯖꯅꯕꯈꯩꯁꯦ ꯁꯤꯒꯤꯁꯤꯅ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯃꯌꯥꯝꯅ ꯖꯤꯝ ꯁꯥꯟꯅꯕ ꯍꯧꯅꯤꯡꯗ꯭ꯔꯤꯁꯦ ꯑꯗꯣ ꯉꯁꯤꯗꯒꯤ ꯑꯆꯨꯝꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯈꯪꯃꯤꯟꯅꯔꯁꯦ ꯑꯗꯨꯒ ꯗꯥꯏꯠ ꯁꯄ꯭ꯂꯤꯃꯦꯟꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩ ꯃꯌꯦꯛ ꯁꯦꯡꯅ ꯂꯣꯏꯁꯤꯜꯂꯛꯄꯗ ꯍꯥꯏꯖꯔꯛꯀꯦ ꯍꯧꯖꯤꯜꯂꯁꯦ ꯑꯗꯨꯗꯤ ꯑꯍꯥꯟꯕꯗ ꯖꯤꯝ ꯁꯥꯟꯅꯔꯗꯤ ꯋꯥꯡꯕ ꯍꯦꯟꯒꯠꯇꯦ ꯍꯥꯏꯕꯗꯣ ꯌꯥꯝ ꯊꯤ ꯂꯥꯟꯕ ꯄꯣꯠꯅꯤꯀꯣ ꯅꯪ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯕꯁꯨ ꯑꯩ ꯇꯥꯔꯝꯕꯅꯦꯕ ꯖꯤꯝ ꯁꯥꯟꯅꯔꯗꯤ ꯋꯥꯡꯕ ꯍꯦꯟꯒꯠꯇꯕꯅꯤ ꯅꯦꯝꯖꯟꯕꯅꯤ ꯀꯥꯏꯅꯒ ꯁꯤꯒꯤꯁꯦ ꯃꯣꯏꯅ ꯇꯁꯦꯡꯅ ꯈꯪꯕ ꯌꯧꯗꯕꯩꯅꯦꯕ ꯖꯤꯝ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯋꯥꯡꯕ ꯍꯦꯟꯒꯠꯇꯕ ꯁꯨꯡꯇꯧ ꯇꯧꯍꯜꯂꯣꯏ ꯑꯩꯈꯣꯏꯗ ꯍꯦꯟꯅꯕꯨ ꯒ꯭ꯔꯣꯠ ꯂꯩꯍꯟꯗꯣꯏꯅꯦꯕ ꯑꯩꯈꯣꯏꯁꯤ ꯁꯔꯨ ꯁꯔꯥꯡ ꯀꯟꯈꯠꯍꯟꯗꯣꯏꯅꯤ ꯑꯩꯈꯣꯏꯁꯤ ꯏꯁꯥ ꯀꯟꯈꯠꯍꯜꯂꯛꯇꯣꯏꯅꯤ ꯐꯤꯠ ꯑꯣꯏꯍꯜꯂꯛꯑꯒꯅꯦ ꯑꯩꯈꯣꯏꯁꯤ ꯑꯣꯚꯔꯑꯣꯜ ꯑꯣꯏꯅ ꯍꯦꯜꯗꯤ ꯑꯣꯏꯍꯜꯂꯛꯇꯣꯏꯅꯦꯕ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯠꯁꯦ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯖꯦꯅꯦꯇꯤꯛꯁ ꯍꯣꯔꯃꯣꯟꯗ ꯌꯥꯝ ꯆꯥꯎꯅ ꯗꯤꯄꯦꯟ ꯇꯧꯒꯅꯦꯕ ꯖꯤꯝ ꯁꯥꯟꯅꯕꯒꯁꯨ ꯃꯔꯤ ꯂꯩꯅꯗꯦꯕ ꯍꯣꯏ ꯑꯗꯨꯒ ꯖꯤꯝ ꯁꯥꯟꯅꯕ ꯃꯇꯝꯗ ꯅꯪꯒꯤ ꯒ꯭ꯔꯣꯠ ꯁ꯭ꯇꯟ ꯇꯧꯕ ꯌꯥꯕ ꯑꯃꯈꯛꯇꯤ ꯂꯩ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯅ ꯌꯣꯠꯁꯦ ꯍꯦꯛꯇ ꯑꯔꯨꯝꯕꯤꯗ ꯅꯪꯅ ꯉꯝꯗꯕ ꯆꯥꯡꯗ ꯌꯣꯠ ꯂꯨꯝꯅ ꯄꯥꯏꯁꯜꯂꯒ ꯐꯣꯝ ꯆꯨꯝꯗꯕꯤꯗ ꯏꯟꯁꯤꯜꯂꯒꯗꯤ ꯅꯪ ꯏꯟꯖꯨꯔꯤ ꯂꯩꯔꯒ ꯒ꯭ꯔꯣꯠ ꯁ꯭ꯇꯟ ꯇꯧꯈꯤꯕ ꯌꯥꯏꯑꯕ ꯁꯤꯗꯤ ꯌꯥꯝ ꯇꯥꯡꯅ ꯊꯣꯛꯄ ꯄꯣꯠꯅꯤꯀꯣ ꯄ꯭ꯂꯁ ꯅꯪꯅ ꯌꯥꯝ ꯂꯥꯏꯅ ꯄ꯭ꯔꯤꯚꯦꯟ ꯇꯧꯕ ꯌꯥꯕ ꯄꯣꯠꯅꯦꯕ ꯍꯥꯏꯗꯤ ꯅꯪꯅ ꯌꯣꯠꯇꯣ ꯅꯤꯌꯣꯝ ꯆꯨꯝꯅ ꯁꯥꯟꯅꯕꯤꯔꯒꯗꯤ ꯀꯩꯁꯨ ꯁꯤꯗꯤ ꯁꯨꯡꯑꯣꯏ ꯑꯣꯏꯊꯣꯛꯑꯣꯏꯗꯕ ꯄꯣꯠꯅꯦꯕ ꯑꯗꯨꯅ ꯀꯩꯝꯇ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯖꯤꯝ ꯁꯥꯟꯅꯕ ꯃꯇꯝꯗ ꯅꯦꯝꯖꯜꯂꯦ ꯍꯥꯏꯕꯗꯣ ꯋꯥꯡꯕ ꯍꯦꯟꯒꯠꯇꯦ ꯍꯥꯏꯕꯗꯣ ꯑꯔꯥꯟꯕꯅꯤ ꯑꯅꯤꯁꯨꯕꯗ ꯖꯤꯝ ꯁꯥꯟꯅꯔꯒ ꯃꯁꯜ ꯃꯇ꯭ꯔꯪ ꯊꯣꯛꯄꯗꯣ ꯄꯥꯝꯗꯦ ꯀꯥꯏꯅ ꯍꯥꯏꯅꯕꯗꯣ ꯁꯤꯒꯤꯁꯦ ꯑꯩ ꯏꯁꯥꯃꯛꯁꯨ ꯍꯥꯟꯅ ꯍꯥꯏꯔꯝꯃꯦꯕꯀꯣ ꯍꯥꯏꯗꯤ ꯃꯁꯜ ꯃꯇ꯭ꯔꯪ ꯊꯣꯛꯄꯗꯣ ꯑꯩꯁꯨ ꯄꯥꯝꯗꯦꯕ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯇꯁꯦꯡꯅ ꯄꯥꯝꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯅꯠꯇꯅ ꯃꯁꯜ ꯃꯇ꯭ꯔꯪ ꯊꯣꯛꯄꯗꯣ ꯑꯩꯈꯣꯏ ꯑꯌꯥꯝꯕ ꯁꯨꯡꯄꯥꯝ ꯄꯥꯝꯃꯣꯏꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯁꯤꯒꯤꯁꯤꯗ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗꯦꯕ ꯑꯩꯈꯣꯏꯅꯒ ꯍꯦꯛꯇ ꯎꯔꯤꯕ ꯕꯣꯗꯤ ꯕꯤꯜꯗꯔꯗꯒ ꯃꯁꯥ ꯐꯕ ꯃꯇ꯭ꯔꯪ ꯀꯥꯕ ꯃꯌꯥꯝꯗꯣ ꯇꯁꯦꯡꯅ ꯃꯣꯏꯒꯤ ꯐꯤꯖꯤꯛꯇꯣ ꯏꯔꯥꯏ ꯂꯥꯏꯅ ꯆꯍꯤ ꯑꯃ ꯑꯅꯤꯗ ꯑꯣꯏꯔꯛꯄ ꯅꯠꯇꯦꯕ ꯆꯍꯤ ꯀꯌా ꯆꯪꯅꯀꯣ ꯌꯥꯝ ꯊꯤꯅ ꯀꯟꯅ ꯍꯣꯠꯅꯔꯒ ꯗꯥꯏꯠꯀꯁꯦ ꯍꯦꯛꯇ ꯐꯖꯅ ꯃꯦꯟꯇꯦꯟ ꯇꯧꯔꯒ ꯃꯣꯏꯁꯦ ꯑꯣꯏꯔꯛꯄ ꯐꯤꯖꯤꯛꯅꯦꯕ ꯑꯩꯈꯣꯏꯅ ꯁꯥꯟꯅꯔꯤꯁꯤꯗꯤ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯅ ꯁꯥꯟꯅꯔꯤꯁꯤꯗꯤ ꯍꯥꯟꯅ ꯅꯣꯏꯔꯝꯕꯗꯣ ꯍꯥꯟꯅ ꯐꯤꯒꯔ ꯀꯥꯏꯔꯝꯕꯗꯣ ꯈꯤꯇꯪ ꯍꯦꯟꯅ ꯐꯖꯈꯠꯂꯛꯅꯕ ꯐꯤꯠ ꯑꯣꯏꯈꯠꯂꯛꯅꯕ ꯗ꯭ꯔꯦꯁꯀꯨꯝꯕ ꯁꯦꯠꯄ ꯆꯥꯕ ꯃꯇꯝꯗ ꯏꯁꯥꯗ ꯀꯟꯐꯤꯗꯦꯟꯁ ꯂꯩꯔꯛꯅꯕ ꯐꯤꯠ ꯑꯣꯏꯔꯛꯅꯕ ꯁꯥꯟꯅꯕꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯇꯝ ꯈꯔꯒ ꯁꯥꯟꯅꯔꯒ ꯃꯣꯏꯒꯤ ꯐꯤꯖꯤꯛꯇꯣ ꯍꯦꯛꯇ ꯃꯁꯜ ꯃꯇ꯭ꯔꯪ ꯀꯥꯔꯛꯀꯅꯤ ꯀꯥꯏꯅ ꯈꯟꯕꯗꯣ ꯑꯗꯨꯒꯤ ꯋꯥꯈꯜꯗꯨꯗꯤ ꯌꯥꯝ ꯂꯥꯜꯂꯤꯀꯣ ꯊꯥꯗꯣꯛꯄꯤꯔꯣ ꯑꯗꯨꯅ ꯖꯤꯝ ꯁꯥꯟꯅꯔꯒ ꯃꯁꯜ ꯍꯦꯛꯇ ꯃꯇ꯭ꯔꯪ ꯀꯥꯔꯛꯀꯅꯤ ꯍꯥꯏꯕꯗꯣ ꯂꯥꯜꯂꯦꯀꯣ ꯑꯍꯨꯝꯁꯨꯕꯗ ꯖꯤꯝ ꯁꯥꯟꯅꯔꯒ ꯍꯛꯆꯥꯡ ꯐꯒꯠꯀꯦ ꯍꯥꯏꯔꯗꯤ ꯍꯞꯇꯥ ꯑꯃꯗ ꯅꯨꯃꯤꯠ 5ꯅꯤ ꯖꯤꯝꯗ ꯆꯠꯀꯗꯕꯅꯤ ꯍꯥꯏꯕꯗꯣ ꯂꯥꯜꯂꯤꯀꯣ ꯇꯁꯦꯡꯅ ꯅꯪꯅ ꯀꯩꯒꯨꯝꯕ ꯊꯕꯛꯀ ꯆꯤꯟꯕ ꯃꯤ ꯑꯃ ꯑꯣꯏꯔꯒꯗꯤꯀꯣ ꯍꯞꯇꯥ ꯑꯃꯗ 5ꯔꯛ ꯆꯠꯇ꯭ꯔꯁꯨ ꯌꯥꯏꯑꯕ ꯅꯪ ꯅꯁꯥꯒꯤ ꯕꯣꯗꯤ ꯄꯥꯔꯠ ꯀꯩ ꯐꯖꯅ ꯑꯌꯥꯝꯕ ꯄꯥꯟꯕ ꯋꯥꯔꯛ ꯁꯄ꯭ꯂꯤꯠ ꯑꯃ ꯐꯣꯂꯣ ꯇꯧꯕꯤꯔꯒꯅꯦ ꯅꯨꯃꯤꯠ 6-7 ꯈꯛ ꯖꯤꯝꯗ ꯆꯠꯄꯤꯕ ꯃꯇꯝꯗ ꯅꯪ ꯅꯁꯥ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯒꯠꯂꯛꯄ ꯉꯝꯒꯅꯤꯕ ꯑꯗꯩ ꯅꯪ ꯔꯦꯁ ꯗꯦꯖ ꯐꯖꯅ ꯂꯩꯔꯕꯅꯤꯅ ꯔꯤꯀꯣꯕꯔꯤ ꯐꯖꯅ ꯇꯧꯕ ꯉꯝꯃꯅꯤ ꯑꯗꯩꯗꯤ ꯅꯪ ꯅꯨꯃꯤꯠ 6-7 ꯈꯛ ꯆꯠꯂꯕꯅꯤꯅ ꯀꯟꯁꯤꯁꯇꯦꯟ ꯑꯣꯏꯅ ꯐꯣꯂꯣ ꯇꯧꯕꯁꯨ ꯉꯝꯃꯅꯦꯕ ꯅꯪꯒꯤ ꯖꯤꯝ ꯁꯥꯟꯅꯕꯁꯦ ꯑꯩꯅ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯖꯤꯝ ꯕꯤꯒꯤꯅꯔ ꯒꯥꯏꯗ ꯑꯅ ꯑꯃ ꯁꯦꯝꯖꯈꯤꯕꯅꯦ ꯑꯗꯨꯗ ꯅꯨꯃꯤꯠ 4ꯅꯤꯒꯤ ꯋꯥꯔꯛ ꯁꯄ꯭ꯂꯤꯠ ꯑꯃ ꯑꯩꯅ ꯐ꯭ꯔꯤꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯃꯌꯥꯝꯗ ꯁꯣ ꯇꯧꯖꯈꯤꯕꯅꯦ ꯑꯗꯣ ꯌꯦꯡꯒꯦꯁꯨ ꯌꯦꯡꯕꯤꯔꯨꯔꯣ ꯑꯩ ꯂꯤꯡ ꯍꯥꯞꯆꯔꯝꯒꯦ ꯑꯗ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤꯀꯣ ꯍꯞꯇꯥ ꯑꯃꯗ ꯅꯪ 5ꯔꯛ ꯆꯠꯇ꯭ꯔꯁꯨ ꯌꯥꯏꯑꯕ ꯍꯣꯏ ꯅꯪꯅ ꯁꯤꯗ ꯑꯩꯗꯤ ꯍꯞꯇꯥ ꯑꯃꯗ 5ꯔꯛ ꯆꯠꯄ ꯄꯥꯝꯃꯦ ꯖꯤꯝ ꯁꯥꯟꯅꯕꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯅ ꯁꯟꯗꯦ ꯈꯛ ꯔꯦꯁ ꯄꯥꯝꯃꯦ ꯍꯥꯏꯔꯒꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯑꯗꯨꯁꯨ ꯕꯤꯒꯤꯅꯔ ꯑꯃ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯌꯥꯏꯑꯕꯀꯣ ꯑꯗꯨꯃꯛꯄꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯖꯤꯝ ꯁꯥꯟꯅꯕ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗꯗꯤ ꯑꯦꯛꯁꯔꯁꯥꯏꯁ ꯌꯥꯝ ꯍꯦꯛꯇ ꯄꯥꯏꯁꯜꯂꯨꯅꯣꯕ ꯅꯪ ꯊꯤꯟꯗꯣꯛꯑꯒꯀꯣ ꯑꯟꯅꯦꯁꯦꯁꯔꯤꯗ ꯊꯤꯟꯗꯣꯛꯑꯒ ꯅꯪ ꯖꯤꯝ ꯆꯠꯅꯤꯡꯉꯛꯇꯕꯒꯤ ꯃꯆꯥꯛ ꯑꯃꯁꯨ ꯑꯣꯏꯔꯛꯄ ꯌꯥꯏꯑꯕꯀꯣ ꯑꯗꯨꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗꯗꯤ ꯑꯦꯛꯁꯔꯁꯥꯏꯁ ꯌꯥꯝ ꯄꯥꯏꯁꯟꯕꯤꯒꯅꯨ ꯑꯗꯨꯒ ꯏꯁꯥ ꯐꯒꯠꯀꯦ ꯍꯥꯏꯔꯗꯤ ꯖꯤꯝꯗ ꯅꯨꯃꯤꯠ 5ꯅꯤ ꯆꯠꯀꯗꯕꯅꯤ ꯍꯥꯏꯕꯗꯣ ꯂꯥꯜꯂꯤꯀꯣ ꯃꯔꯤꯁꯨꯕ ꯂꯥꯟꯅ ꯍꯥꯏꯅꯕ ꯏꯚꯟ ꯑꯩꯈꯣꯏ ꯕꯥꯅꯕꯨ ꯑꯩꯉꯣꯟꯗ ꯍꯥꯏꯈ꯭ꯔꯦꯕꯀꯣ ꯁꯤꯒꯤꯁꯦ ꯏꯕꯨꯡꯉꯣ ꯖꯤꯝ ꯁꯥꯟꯅꯔꯨꯅꯨ ꯖꯤꯝ ꯁꯥꯟꯅꯕ ꯍꯦꯛ ꯂꯦꯞꯄꯗ ꯅꯣꯏꯈꯠꯂꯛꯑꯗꯕꯅꯤ ꯀꯥꯏꯅ ꯍꯥꯏꯗꯤ ꯑꯩꯁꯦ ꯃꯁꯜ ꯈꯔ ꯊꯣꯛꯆꯔꯝꯃꯒꯁꯨꯀꯣ ꯖꯤꯝ ꯍꯦꯛ ꯂꯦꯞꯄ ꯃꯇꯝꯗ ꯅꯣꯏꯈꯠꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯁꯤꯒꯤꯁꯦ ꯇꯁꯦꯡꯅ ꯑꯔꯥꯟꯕ ꯋꯥꯈꯜꯂꯣꯟꯅꯦꯕ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯃꯁꯜ ꯇꯤꯁꯨꯗꯒꯤ ꯐꯦꯠ ꯇꯤꯁꯨꯗ ꯑꯣꯟꯈꯤꯕ ꯍꯥꯏꯁꯦ ꯑꯣꯏꯊꯣꯛꯑꯔꯣꯏꯗꯕꯅꯦꯕ ꯑꯩꯈꯣꯏꯅ ꯖꯤꯝ ꯁꯥꯟꯅꯗꯕꯤꯗ ꯂꯩꯔꯗꯤꯀꯣ ꯑꯩꯈꯣꯏꯒꯤ ꯃꯁꯜꯁꯦ ꯀꯩꯝꯇ ꯁꯤꯖꯤꯟꯅꯗꯕꯤꯗ ꯂꯩꯔꯗꯤ ꯁ꯭ꯔꯤꯡ ꯇꯧꯁꯟꯈꯤꯅꯦꯕ ꯍꯥꯏꯗꯤ ꯄꯤꯛꯁꯟꯈꯤꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯃꯔꯣꯝꯗ ꯍꯛꯆꯥꯡ ꯁꯥꯖꯦꯜꯁꯨ ꯁꯨꯡꯇꯧ ꯇꯧꯗꯕꯤꯗ ꯑꯆꯣꯏꯄ ꯍꯦꯛꯇ ꯆꯥꯁꯜꯂꯒꯗꯤ ꯑꯩꯈꯣꯏꯁꯦ ꯐꯦꯠ ꯒꯦꯟ ꯇꯧꯔꯛꯀꯅꯤ ꯑꯗꯨꯒ ꯅꯣꯏꯈꯠꯂꯛꯀꯅꯦꯕ ꯁꯤꯗꯤ ꯇꯁꯦꯡꯅ ꯖꯤꯝ ꯂꯦꯞꯄ ꯂꯦꯞꯇꯕꯒ ꯃꯔꯤ ꯑꯃꯨꯛ ꯂꯩꯅꯗꯦꯕ ꯅꯪꯅ ꯖꯤꯝ ꯐꯖꯅ ꯁꯥꯟꯅꯔꯒꯁꯨ ꯑꯗꯨꯝ ꯅꯪꯅ ꯆꯥꯕꯗ ꯋꯥꯔꯛꯄ ꯉꯝꯗꯕꯤꯗ ꯑꯆꯣꯏꯄ ꯖꯪ ꯐꯨꯗ ꯄꯨꯡꯆꯥꯗ ꯆꯥꯁꯜꯂꯒꯗꯤ ꯑꯗꯨꯝ ꯅꯣꯏꯔꯒ ꯂꯩꯅꯦꯕ ꯑꯗꯨꯅ ꯅꯪꯅ ꯁꯨꯃꯥꯏꯅ ꯍꯥꯏꯅꯕꯁꯦ ꯇꯥꯔꯒꯁꯨꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯖꯤꯝ ꯃꯇꯝ ꯀꯨꯏꯅ ꯐꯖꯅ ꯁꯥꯟꯅꯖꯔꯨꯔꯒꯁꯨ ꯑꯩꯁꯦ ꯈꯔ ꯂꯦꯞꯄꯗꯤ ꯅꯣꯏꯈꯠꯂꯛꯇꯣꯏ ꯖꯥꯠꯂꯥ ꯈꯣꯠꯇꯔꯥ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒꯁꯨꯅꯦ ꯈꯟꯕꯤꯒꯅꯣꯕ ꯑꯗꯣ ꯅꯪꯅ ꯖꯤꯝ ꯃꯇꯝ ꯈꯔ ꯂꯦꯞꯄꯒꯁꯨ ꯅꯪꯅ ꯑꯗꯨꯝ ꯗꯥꯏꯠꯀꯁꯦ ꯅꯤꯌꯣꯝ ꯆꯨꯝꯅ ꯐꯖꯅ ꯆꯥꯕꯤꯔꯒꯗꯤꯀꯣ ꯅꯪ ꯑꯗꯨꯝ ꯐꯤꯠ ꯑꯣꯏꯔꯒ ꯂꯩꯅꯦꯕ ꯑꯗꯨꯕꯨ ꯅꯪ ꯍꯦꯛ ꯌꯥꯔꯛꯄꯒꯗꯤ ꯖꯤꯝ ꯁꯥꯟꯅꯕ ꯑꯃꯨꯛ ꯍꯧꯕꯤꯌꯨ ꯍꯦꯜꯗꯤ ꯑꯣꯏꯅ ꯂꯩꯅꯕ ꯃꯉꯥꯁꯨꯕꯗ ꯏꯁꯥ ꯐꯒꯠꯀꯦ ꯍꯥꯏꯔꯗꯤ ꯃꯦꯆꯤꯟ ꯃꯈꯜ ꯂꯩꯕ ꯖꯤꯝꯗ ꯆꯠꯀꯗꯕꯅꯤ ꯀꯥꯏꯅ ꯍꯥꯏꯅꯕꯗꯣ ꯂꯥꯜꯂꯤꯀꯣ ꯃꯤ ꯑꯃꯅ ꯑꯩꯉꯣꯟꯗ ꯗꯥꯏꯔꯦꯛ ꯍꯥꯏꯔꯛꯄ ꯌꯥꯎꯔꯦꯕꯀꯣ ꯑꯗꯨꯒꯤ ꯖꯤꯝꯗꯣ ꯅꯨꯡꯉꯥꯏꯇꯦ ꯃꯦꯆꯤꯟ ꯁꯨꯅ ꯂꯩꯇꯦ ꯑꯗꯨꯅ ꯃꯁꯜ ꯄꯥꯟꯕ ꯌꯧꯔꯣꯏꯅ ꯁꯤꯒꯤꯁꯦ ꯇꯁꯦꯡꯅ ꯂꯥꯜꯂꯦꯕ ꯑꯩꯈꯣꯏꯅ ꯃꯦꯆꯤꯟ ꯑꯅꯧꯕ ꯗꯤꯖꯥꯏꯟ ꯃꯈꯜ ꯃꯌꯥꯝꯗꯣ ꯇꯁꯦꯡꯅ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯏꯑꯕ ꯑꯩꯈꯣꯏꯅ ꯐ꯭ꯔꯤ ꯋꯦꯠ ꯗꯝꯕꯦꯜ ꯕꯥꯔꯕꯦꯜ ꯁꯤꯗꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯁꯜ ꯆꯞ ꯃꯥꯟꯅꯅ ꯒ꯭ꯔꯣ ꯇꯧꯕ ꯉꯝꯒꯅꯦꯕ ꯍꯣꯏ ꯃꯦꯆꯤꯟꯒꯤꯁꯨ ꯀꯥꯟꯅꯕ ꯂꯩꯀꯣ ꯅꯪꯅ ꯑꯦꯛꯁꯔꯁꯥꯏꯁ ꯑꯃ ꯇꯧꯕꯗ ꯅꯤꯌꯣꯝ ꯆꯨꯝꯅ ꯍꯥꯏꯕ ꯈꯣꯠꯄꯒ ꯄꯥꯡ ꯂꯩꯔꯛꯑꯔꯣꯏ ꯑꯗꯨꯝ ꯕꯦꯂꯦꯟꯁꯇꯣ ꯃꯦꯆꯤꯟꯗꯨꯅ ꯄꯨꯖꯔꯒ ꯅꯪ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯧꯕ ꯉꯝꯅꯦꯕ
ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯅꯪꯅ ꯗꯝꯕꯦꯜꯗꯣ ꯇꯧꯔꯒꯗꯤ ꯅꯪ ꯌꯣꯠ ꯊꯥꯡꯒꯠꯄꯒꯤ ꯀꯟꯇ꯭ꯔꯣꯜ ꯕꯦꯂꯦꯟꯁ ꯄꯨꯖꯕꯗꯣ ꯅꯪ ꯅꯁꯥ ꯅꯇꯣꯝꯗ ꯑꯃꯨꯛ ꯑꯣꯏꯅ ꯍꯩꯔꯛꯑꯅꯦꯕ ꯍꯥꯏꯗꯤ ꯃꯦꯆꯤꯟꯅ ꯇꯧꯔꯝꯕ ꯊꯕꯛꯇꯣ ꯅꯪ ꯅꯁꯥ ꯅꯇꯣꯝꯗ ꯑꯣꯏꯅ ꯑꯗꯨꯒꯤ ꯁ꯭ꯀꯤꯜꯗꯣ ꯅꯪ ꯅꯁꯥ ꯅꯇꯣꯝꯗ ꯂꯩꯖꯔꯛꯑꯅꯦꯕ ꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯆꯨꯝꯃꯦꯕꯀꯣ ꯃꯦꯆꯤꯟꯒꯤ ꯀꯥꯟꯅꯕꯁꯨ ꯂꯩꯌꯦꯕ ꯑꯗꯨꯃꯛꯄꯨ ꯑꯩꯈꯣꯏꯅ ꯕꯥꯔꯕꯦꯜ ꯗꯝꯕꯦꯜ ꯐ꯭ꯔꯤ ꯋꯦꯠ ꯑꯣꯏꯅ ꯁꯥꯟꯅꯕꯗꯁꯨꯅꯦ ꯆꯞ ꯃꯥꯟꯅꯅ ꯃꯁꯜ ꯒ꯭ꯔꯣ ꯇꯧꯕ ꯉꯝꯅꯦꯕ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯩ ꯕꯥꯏꯁꯦꯞꯁꯦ ꯌꯦꯡꯉꯣꯕ ꯑꯩ ꯍꯥꯟꯅ ꯀꯩꯝ ꯌꯥꯎꯔꯝꯗꯦꯕꯀꯣ ꯁꯤꯒꯤꯁꯦ ꯃꯦꯆꯤꯟ ꯀꯩꯀꯥ ꯑꯗꯨꯝ ꯄꯥꯏꯗꯕꯤꯗꯅꯦꯕ ꯍꯧꯖꯤꯛꯐꯥꯎ ꯄꯥꯏꯗ꯭ꯔꯦꯕ ꯑꯗꯨꯝ ꯑꯩ ꯒ꯭ꯔꯣ ꯇꯧꯕ ꯉꯝꯖꯩꯌꯦꯕ ꯈꯔ ꯑꯗꯨꯅ ꯖꯤꯝ ꯁꯥꯟꯅꯕ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯃꯦꯆꯤꯟꯒ ꯃꯈꯜ ꯃꯈꯜ ꯂꯩꯕ ꯐꯖꯕ ꯖꯤꯝꯗꯣ ꯑꯗꯨꯗ ꯆꯠꯇ꯭ꯔꯁꯨ ꯌꯥꯏꯀꯣ ꯅꯪꯅ ꯌꯣꯠꯄꯨ ꯊꯥꯡꯒꯠꯄ ꯕꯣꯏ ꯑꯃ ꯍꯦꯛ ꯂꯩꯔꯕ ꯌꯥꯔꯦ ꯑꯗꯨꯝ ꯖꯤꯝ ꯁꯥꯟꯅꯕ ꯍꯧꯕꯤꯔꯣ ꯅꯁꯥ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯒꯠꯂꯛꯀꯅꯤ ꯁꯤꯗ ꯂꯩꯖꯔꯤ ꯏꯆꯤꯟ ꯃꯌꯥꯝ ꯖꯤꯝ ꯁꯥꯟꯅꯕꯒꯤ ꯃꯇꯥꯡꯗ ꯂꯥꯟꯅ ꯊꯥꯖꯅꯕ 5 ꯑꯗꯨꯒ ꯕꯣꯅꯁ ꯑꯣꯏꯅꯀꯣ ꯅꯪꯅ ꯖꯤꯝ ꯁꯥꯟꯅꯕ ꯍꯧꯗ꯭ꯔꯤꯁꯦ ꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯃꯔꯝ ꯑꯃꯁꯨ ꯂꯩꯔꯝꯒꯅꯦꯕꯀꯣ ꯑꯩ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯍꯥꯏꯖꯔꯛꯀꯦ ꯑꯗꯨ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤꯕ ꯖꯤꯝ ꯁꯥꯟꯅꯕꯒꯤ ꯃꯇꯥꯡꯗ ꯂꯥꯟꯅ ꯊꯥꯖꯅꯕ 5ꯗꯣ ꯑꯩ ꯑꯃꯨꯛ ꯔꯤꯃꯥꯏꯟ ꯇꯧꯖꯔꯛꯀꯦ ꯑꯍꯥꯟꯕꯗ ꯖꯤꯝ ꯁꯥꯟꯅꯔꯗꯤ ꯋꯥꯡꯕ ꯍꯦꯟꯒꯠꯇꯦ ꯍꯥꯏꯅꯕꯗꯣ ꯂꯥꯜꯂꯤꯀꯣ ꯑꯩꯈꯣꯏꯗ ꯍꯦꯟꯅꯕꯨ ꯒ꯭ꯔꯣꯠ ꯂꯩꯍꯟꯗꯣꯏꯅꯤ ꯑꯅꯤꯁꯨꯕꯗ ꯖꯤꯝ ꯁꯥꯟꯅꯔꯒ ꯃꯁꯜ ꯃꯇ꯭ꯔꯪ ꯀꯥꯔꯛꯀꯅꯤꯅ ꯄꯥꯈꯠꯅꯕꯗꯣ ꯑꯗꯨꯁꯨ ꯀꯩꯝ ꯄꯥꯈꯠꯂꯨꯅꯨꯀꯣ ꯑꯗꯨꯝ ꯖꯤꯝ ꯁꯥꯟꯅꯕ ꯍꯧꯕꯤꯌꯨ ꯅꯪ ꯅꯁꯥ ꯐꯤꯠ ꯑꯣꯏꯈꯠꯂꯛꯀꯅꯤ ꯀꯩꯁꯨ ꯃꯁꯜ ꯃꯇ꯭ꯔꯪ ꯀꯥꯔꯛꯑꯣꯏ ꯑꯍꯨꯝꯁꯨꯕꯗ ꯖꯤꯝ ꯁꯥꯟꯅꯔꯒ ꯏꯁꯥ ꯐꯒꯠꯀꯦ ꯍꯥꯏꯔꯗꯤ ꯍꯞꯇꯥ ꯑꯃꯗ 3ꯔꯛ ꯖꯤꯝꯗ ꯆꯠꯇ꯭ꯔꯁꯨ ꯌꯥꯏꯀꯣ ꯃꯔꯤꯁꯨꯕꯗ ꯖꯤꯝ ꯁꯥꯟꯅꯔꯒ ꯍꯦꯛ ꯂꯦꯞꯄ ꯃꯇꯝꯗ ꯅꯣꯏꯈꯠꯂꯛꯀꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯂꯥꯜꯂꯤꯀꯣ ꯊꯤꯕꯣꯡ ꯋꯥꯔꯛꯇꯕꯩꯅꯤ ꯅꯪꯅ ꯅꯣꯏꯈꯠꯂꯛꯇꯣꯏꯁꯦ ꯖꯤꯝ ꯂꯦꯞꯄꯩ ꯅꯠꯇꯦ ꯃꯉꯥꯁꯨꯕꯗ ꯏꯁꯥ ꯐꯒꯠꯀꯦ ꯍꯥꯏꯔꯗꯤ ꯃꯦꯆꯤꯟ ꯃꯈꯜ ꯃꯈꯜ ꯂꯩꯕ ꯖꯤꯝꯗ ꯆꯠꯇ꯭ꯔꯁꯨ ꯌꯥꯏꯀꯣ ꯑꯗꯨꯝ ꯂꯣꯀꯦꯜ ꯖꯤꯝ ꯑꯃꯗ ꯁꯥꯟꯅꯔꯒ ꯅꯪ ꯅꯁꯥ ꯑꯗꯨꯝ ꯐꯒꯠꯂꯛꯄ ꯉꯝꯒꯅꯤ ꯍꯧꯖꯤꯛ ꯕꯣꯅꯁ ꯑꯣꯏꯅ ꯅꯪꯅ ꯖꯤꯝ ꯁꯥꯟꯅꯕ ꯍꯧꯗꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯃꯔꯝꯁꯦ ꯑꯩꯅ ꯀꯩ ꯑꯣꯏꯔꯝꯗꯣꯏ ꯃꯥꯜꯂꯤ ꯈꯪꯕ꯭ꯔꯥ ꯗꯥꯏꯠ ꯂꯩꯅꯕ ꯄꯩꯁꯥ ꯂꯩꯇꯕꯒꯤ ꯆꯨꯝꯕ꯭ꯔꯥ ꯅꯪ ꯁꯤꯗ ꯑꯩꯗꯤ ꯗꯥꯏꯠ ꯂꯩꯅꯕ ꯄꯩꯁꯥ ꯂꯩꯖꯩ ꯈꯣꯠꯂꯤꯒ ꯍꯥꯏꯔꯗꯤ ꯇꯁꯦꯡꯅ ꯏꯇꯥꯎꯒ ꯍꯥꯏꯖꯤꯜꯂꯒꯦꯀꯣ ꯏꯇꯥꯎ ꯅꯪꯒꯤꯗꯤ ꯚꯤꯗꯤꯑꯣ ꯃꯈꯥꯗꯤ ꯌꯦꯡꯗ꯭ꯔꯁꯨ ꯌꯥꯔꯅꯤ ꯁꯤꯗꯤ ꯇꯁꯦꯡꯅ ꯄꯩꯁꯥꯗ ꯈꯔ ꯋꯥꯕ ꯀꯥꯡꯕꯨꯒꯤ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗ ꯅꯣꯏꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯍꯥꯏꯔꯛꯀꯦꯕꯀꯣ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯁꯄ꯭ꯂꯤꯃꯦꯟ ꯍꯥꯏꯕꯁꯦ ꯀꯔꯤꯅꯣ ꯁꯄ꯭ꯂꯤꯃꯦꯟ ꯍꯥꯏꯕꯁꯤ ꯌꯥꯝ ꯏꯁꯝ ꯁꯝꯅ ꯌꯥꯝ ꯊꯤꯅ ꯁꯝꯕꯤ ꯂꯣꯟꯗꯥꯗ ꯍꯥꯏꯔꯒꯦꯀꯣ ꯑꯩꯈꯣꯏꯅ ꯆꯥꯔꯤꯕ ꯆꯤꯟꯖꯥꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨꯇ꯭ꯔꯤꯁꯅꯦꯜ ꯅꯤꯗꯁ ꯍꯥꯏꯗꯤ ꯄ꯭ꯔꯣꯇꯤꯟꯕꯨ ꯍꯥꯏꯖꯤꯜꯂꯁꯤꯅꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯇꯤꯟ ꯒ꯭ꯔꯥꯝꯁꯦ ꯌꯧꯗ꯭ꯔꯀꯥꯟꯗ ꯄ꯭ꯔꯣꯇꯤꯟ ꯄꯥꯎꯗꯔꯅ ꯃꯍꯨꯠ ꯁꯤꯜꯂꯒ ꯊꯛꯄꯁꯦ ꯁꯤꯒꯤꯁꯤꯕꯨꯅꯦꯕ ꯁꯄ꯭ꯂꯤꯃꯦꯟ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯆꯥꯔꯤꯕ ꯆꯤꯟꯖꯥꯛꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯇꯤꯟ ꯒ꯭ꯔꯥꯝꯒꯁꯦ ꯑꯗꯨꯝ ꯐꯖꯅ ꯌꯧꯕꯤꯔꯒꯗꯤꯅꯦ ꯑꯩꯈꯣꯏꯅ ꯁꯄ꯭ꯂꯤꯃꯦꯟ ꯑꯣꯏꯅ ꯁꯤꯖꯤꯟꯅꯗ꯭ꯔꯁꯨ ꯌꯥꯔꯦꯕ ꯄ꯭ꯔꯣꯇꯤꯟ ꯄꯥꯎꯗꯔ ꯊꯛꯇ꯭ꯔꯁꯨ ꯌꯥꯔꯦꯕ ꯑꯩ ꯏꯁꯥꯃꯛ 2024 ꯖꯤꯝ ꯁꯥꯟꯅꯕ ꯍꯧꯒꯠꯂꯛꯏꯁꯦ ꯄ꯭ꯔꯣꯇꯤꯟ ꯁ꯭ꯀꯨꯞ ꯑꯃꯐꯥꯎ ꯊꯛꯇ꯭ꯔꯤ ꯄ꯭ꯔꯤꯋꯥꯔꯠ ꯁ꯭ꯀꯨꯞ ꯑꯃꯐꯥꯎ ꯊꯛꯇ꯭ꯔꯤ ꯍꯣꯏ ꯑꯩ ꯈꯪꯉꯦꯕꯀꯣ ꯋꯦ ꯄ꯭ꯔꯣꯇꯤꯟ ꯊꯛꯑꯗꯤ ꯃꯁꯜ ꯔꯤꯀꯣꯕꯔꯤꯗ ꯈꯔ ꯊꯨꯔꯛꯀꯅꯤ ꯑꯗꯩ ꯂꯐꯣꯏ ꯆꯥꯔꯒ ꯁꯥꯟꯅꯕꯕꯨꯗꯤ ꯄ꯭ꯔꯤꯋꯥꯔꯠ ꯊꯛꯑꯒ ꯁꯥꯟꯅꯕꯅꯤ ꯅꯪꯁꯨ ꯏꯅꯔꯖꯦꯇꯤꯛ ꯑꯣꯏꯔꯒ ꯍꯦꯛꯇ ꯋꯥꯔꯛꯑꯥꯎꯠꯇꯣ ꯄꯨꯁ ꯇꯧꯕ ꯉꯝꯒꯅꯤꯁꯦ ꯑꯩ ꯇꯁꯦꯡꯅ ꯊꯥꯖꯩꯌꯦꯕ ꯑꯗꯨꯕꯨ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯅꯕꯗꯣ ꯎ ꯂꯩꯇꯕ ꯂꯝꯗꯗꯤ ꯀꯦꯒꯦꯅ ꯌꯨꯝꯕꯤ ꯑꯣꯏ ꯍꯥꯏꯅꯕꯗꯣ ꯑꯩꯅ ꯂꯩꯕ ꯉꯝꯃꯨꯗ꯭ꯔꯕ ꯁꯄ꯭ꯂꯤꯃꯦꯟꯗꯨꯗꯤ ꯑꯩꯅ ꯑꯗꯨꯒꯤꯗꯃꯛꯇ ꯃꯊꯥ ꯁꯥꯖꯜꯂꯒ ꯀꯩ ꯀꯥꯟꯅꯗꯧꯔꯤꯒꯦꯕ ꯑꯩꯅ ꯃꯍꯨꯠ ꯁꯤꯟꯕ ꯉꯝꯃꯔꯣꯏꯗꯕꯅꯤ ꯑꯩꯅ ꯔꯤꯌꯦꯜ ꯐꯨꯗꯁꯇꯒꯤ ꯑꯣꯏꯅ ꯆꯤꯟꯖꯥꯛꯇꯒꯤ ꯑꯣꯏꯅ ꯑꯩꯅ ꯂꯧꯕꯅꯦꯕ ꯑꯩꯒꯤ ꯅ꯭ꯌꯨꯇ꯭ꯔꯤꯁꯅꯦꯜ ꯅꯤꯗꯁ ꯃꯌꯥꯝꯗꯣ ꯑꯩꯁꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯑꯃ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯄꯤꯔꯛꯀꯦꯕꯀꯣ ꯅꯪꯁꯦ ꯍꯧꯖꯤꯛ ꯀꯣꯂꯦꯖ ꯁ꯭ꯀꯨꯜ ꯀꯥꯔꯦ ꯍꯥꯏꯁꯤꯅꯦꯀꯣ ꯀꯣꯂꯦꯖ ꯀꯥꯔꯦ ꯍꯥꯏꯖꯜꯂꯁꯤ ꯈꯤꯇꯪ ꯑꯍꯟ ꯃꯥꯟꯍꯜꯂꯁꯦꯕꯀꯣ ꯑꯗ ꯀꯣꯂꯦꯖ ꯀꯥꯕ ꯃꯇꯝꯁꯤꯗ ꯀꯣꯂꯦꯖ ꯆꯠꯄ ꯃꯇꯝꯁꯤꯗ ꯅꯪꯁꯦ ꯅꯣꯡ ꯆꯨꯁꯜꯂꯛꯑꯦꯕ ꯅꯣꯡ ꯆꯨꯔꯛꯄꯁꯤꯗ ꯅꯪꯁꯦ ꯅꯪꯒꯤ ꯀꯥꯔꯒ ꯂꯩꯖꯔꯒꯗꯤ ꯅꯣꯏꯒꯤ ꯀꯥꯔꯗ ꯅꯨꯡꯉꯥꯏꯅ ꯇꯣꯡꯉꯒ ꯆꯠꯂꯗꯤ ꯅꯪ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯅꯤꯀꯣ ꯆꯨꯝꯃꯤꯀꯣ ꯁꯤꯃꯗꯤ ꯑꯗꯨꯕꯨ ꯅꯪꯅ ꯀꯥꯔ ꯂꯩꯇꯦ ꯍꯥꯏꯔꯒꯗꯤ ꯅꯪꯁꯦ ꯆꯠꯂꯔꯣꯏꯗ꯭ꯔꯕ ꯅꯪ ꯀꯣꯂꯦꯖꯇꯣ ꯆꯠꯀꯅꯤꯀꯣ ꯅꯪ ꯑꯣꯛꯇꯣꯗ ꯇꯣꯡꯉꯒ ꯁꯥꯇꯤꯟꯗ ꯈꯜꯂꯒ ꯀꯩꯅꯣ ꯆꯠꯀꯅꯦꯕ ꯅꯪ ꯀꯥꯔꯗ ꯆꯠꯂꯁꯨ ꯑꯣꯛꯇꯣꯗ ꯆꯠꯂꯁꯨ ꯁ꯭ꯀꯨꯜꯗꯨꯗꯤ ꯌꯧꯗꯣꯏꯅꯦꯕ ꯆꯞ ꯃꯥꯟꯅꯔꯦꯕ ꯀꯣꯂꯦꯖ ꯍꯥꯏꯔꯁꯤꯗꯤ ꯁ꯭ꯀꯨꯜꯕꯨ ꯍꯥꯏꯔꯦ ꯑꯩ ꯑꯅꯤꯔꯛ ꯄꯤꯕꯒꯤꯀꯣ ꯌꯧꯗꯣꯏꯅꯦꯕ ꯅꯪ ꯅꯠꯇ꯭ꯔꯥ ꯁꯤ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯌꯧꯔꯗꯤ ꯌꯥꯔꯦꯕ ꯅꯪꯒꯤ ꯗꯦꯁꯇꯤꯅꯦꯁꯟꯁꯤꯕꯨ ꯌꯧꯔꯗꯤ ꯌꯥꯔꯦꯕ ꯁꯤ ꯆꯞ ꯃꯥꯟꯅꯩꯑꯕ ꯗꯥꯏꯠꯀꯤ ꯃꯇꯥꯡ ꯁꯄ꯭ꯂꯤꯃꯦꯟꯒꯤ ꯃꯇꯥꯡꯗꯁꯨ ꯆꯨꯝꯃꯦꯕ ꯅꯪ ꯀꯥꯔꯗ ꯆꯠꯂꯒꯗꯤ ꯈꯤꯇꯪ ꯍꯦꯟꯅ ꯅꯉꯣꯟꯗ ꯅꯨꯡꯉꯥꯏꯕ ꯍꯦꯟꯒꯅꯤ ꯅꯉꯣꯟꯗ ꯀꯟꯚꯤꯅꯤꯌꯦꯟ ꯑꯣꯏꯒꯅꯤ ꯅꯪ ꯑꯁ ꯉꯥꯊꯔꯒ ꯅꯨꯡꯉꯥꯏꯅ ꯆꯠꯄ ꯌꯥꯅꯦꯕ ꯑꯣꯛꯇꯣꯗ ꯃꯤꯒ ꯆꯤꯜꯂꯒ ꯆꯠꯄꯕꯨꯗꯤ ꯁꯤ ꯌꯥꯏꯀꯣ ꯑꯗꯨꯃꯛꯄꯨ ꯌꯧꯐꯝꯗꯨꯗꯤ ꯆꯞ ꯃꯥꯟꯅꯩꯑꯕ ꯁꯤꯁꯦ ꯀꯩꯅꯣ ꯁꯄ꯭ꯂꯤꯃꯦꯟꯒꯤ ꯃꯇꯥꯡꯗ ꯆꯞ ꯃꯥꯟꯅꯩꯑꯕ ꯁꯄ꯭ꯂꯤꯃꯦꯟ ꯆꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯈꯤꯇꯪ ꯍꯦꯟꯅ ꯀꯟꯚꯤꯅꯤꯌꯦꯟ ꯑꯣꯏꯔꯛꯀꯅꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯇꯤꯟ ꯒ꯭ꯔꯥꯝꯒꯁꯦ ꯌꯧꯗꯕꯒꯗꯣ ꯇꯛ ꯂꯥꯎꯅ ꯊꯛꯆꯟꯈꯤꯕ ꯃꯇꯝꯗ ꯌꯥꯅꯦꯕ ꯑꯗꯨꯃꯛꯄꯨ ꯄꯩꯁꯥꯒꯤ ꯃꯇꯥꯡꯗ ꯌꯦꯡꯅꯔꯛꯄ ꯃꯇꯝꯗꯗꯤꯀꯣ ꯅꯪꯅ ꯋꯦ ꯄ꯭ꯔꯣꯇꯤꯟꯗꯒꯤ ꯍꯥꯏꯔꯤꯁꯤꯅꯦ ꯄ꯭ꯔꯣꯇꯤन पाउडरꯗꯒꯤ 30 ꯒ꯭ꯔꯥꯝ ꯄ꯭ꯔꯣꯇꯤꯟ ꯐꯪꯅꯕ ꯍꯣꯠꯅꯕꯒ ꯆꯤꯀꯟ ꯕ꯭ꯔꯦꯁꯇꯒꯤ 30 ꯒ꯭ꯔꯥꯝ ꯐꯪꯅꯕ ꯍꯣꯠꯅꯕꯒ ꯄꯩꯁꯥ ꯑꯗꯨꯝ ꯈꯦꯠꯅꯔꯛꯀꯅꯦꯕ ꯅꯣꯡꯃꯗ ꯂꯨꯄꯥ 30-40 ꯒꯥꯏꯁꯦ ꯅꯪ ꯑꯃꯔꯣꯝꯗ ꯍꯣꯏ ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯗꯕꯨꯗꯤ ꯀꯔꯤꯔꯣꯗ ꯕꯥꯔꯒꯥꯒꯤꯁꯤꯕꯣꯅ ꯈꯜꯂꯝꯕ ꯌꯥꯏ ꯑꯗꯣ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯕꯗꯣ ꯁꯤꯗꯤ ꯑꯩꯈꯣꯏ ꯑꯋꯥꯕ ꯃꯁꯥ ꯉꯥꯛꯇ ꯌꯦꯡꯉꯝꯕꯅꯤꯅ ꯊꯥꯖꯩꯀꯣ ꯄꯩꯁꯥ ꯄꯥꯏꯕꯈꯩ ꯆꯠꯂꯝꯕꯅꯤꯅ ꯊꯥꯖꯩꯀꯣ ꯑꯗ ꯑꯩꯈꯣꯏꯗꯗꯤ ꯅꯣꯡꯃꯗ ꯅꯪ ꯂꯨꯄꯥ 30-40 ꯅꯨꯡꯇꯤꯖꯥꯒꯤ ꯍꯥꯞꯆꯤꯜꯂꯛꯄ ꯀꯥꯏꯁꯦ ꯇꯁꯦꯡꯅ ꯑꯩꯈꯣꯏꯗ ꯄꯣꯠꯂꯨꯝ ꯑꯃꯒꯨꯝꯕꯅꯦꯕ ꯁꯤꯗ ꯑꯩꯅ ꯉꯁꯥꯏꯗꯩ ꯍꯥꯏꯔꯤ ꯃꯌꯥꯝꯁꯦ ꯖꯤꯝꯁꯦꯀꯣ ꯅꯪ ꯁꯄ꯭ꯂꯤꯃꯦꯟꯁꯦ ꯐꯠꯇꯦ ꯀꯥꯏ ꯍꯥꯏꯕꯗꯤ ꯅꯠꯇꯦꯕ ꯑꯗꯨꯕꯨ ꯖꯤꯝ ꯁꯥꯟꯅꯕꯗ ꯅꯪꯅ ꯁꯄ꯭ꯂꯤꯃꯦꯟ ꯂꯩꯕ ꯉꯝꯗ꯭ꯔꯦꯅ ꯅꯪ ꯖꯤꯝ ꯁꯥꯟꯅꯕ ꯍꯧꯕ ꯉꯝꯗꯅꯕꯒꯤ ꯅꯪ ꯂꯤꯃꯤꯇꯤꯡ ꯐꯦꯛꯇꯔ ꯑꯃꯗꯤ ꯑꯣꯏꯍꯟꯒꯅꯨ ꯍꯥꯏꯕꯅꯦꯕ ꯁꯄ꯭ꯂꯤꯃꯦꯟ ꯌꯥꯎꯗ꯭ꯔꯁꯨ ꯇꯁꯦꯡꯅ ꯌꯥꯏꯑꯕ ꯅꯪꯅ ꯆꯥꯔꯤꯕ ꯆꯤꯟꯖꯥꯛꯈꯩꯗꯣ ꯑꯗꯨꯗꯒꯤ ꯆꯤꯀꯟ ꯕ꯭ꯔꯦꯁ ꯍꯥꯏꯔꯣ ꯄ꯭ꯔꯣꯇꯤꯟ ꯑꯗꯨꯝ ꯐꯖꯅ ꯋꯥꯡꯕ ꯄꯣꯠꯅꯦ ꯑꯗꯣ ꯆꯥꯕ ꯌꯥꯏꯑꯕ ꯆꯤꯀꯟ ꯕ꯭ꯔꯦꯁꯅꯗꯤ ꯕꯦꯁ ꯇꯥꯕꯅꯦ ꯄ꯭ꯔꯣꯇꯤन ꯋꯥꯡꯕ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯑꯦꯐꯣꯔꯗꯦꯕꯜꯁꯨ ꯑꯣꯏꯕ ꯍꯣꯡꯁꯨ ꯍꯣꯡꯕꯒꯤꯗꯤꯀꯣ ꯑꯗꯨꯅ ꯃꯌꯥꯝꯅ ꯁꯄ꯭ꯂꯤꯃꯦꯟ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯏ ꯇꯁꯦꯡꯅ ꯁꯄ꯭ꯂꯤꯃꯦꯟ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯏꯀꯣ ꯑꯗꯨꯒ ꯖꯤꯝ ꯁꯥꯟꯅꯕꯁꯦ ꯑꯗꯨꯝ ꯅꯤꯌꯣꯝ ꯆꯨꯝꯅ ꯍꯧꯕꯤꯌꯣꯕ ꯅꯪ ꯅꯁꯥ ꯑꯗꯨꯝ ꯐꯒꯠꯂꯛꯄ ꯉꯝꯒꯅꯦꯕ ꯍꯣꯏ ꯑꯗꯨꯒ ꯁꯄ꯭ꯂꯤꯃꯦꯟꯒꯤ ꯃꯇꯥꯡꯗ ꯑꯃꯗꯤ ꯑꯩ ꯃꯔꯛ ꯊꯠꯅ ꯍꯥꯏꯍꯧꯔꯒꯦꯀꯣ
supplement aina matangdi recommend tawje creatine monohydrate si matangdi na yaraga ngamjaraga thau ade hongju am hongmane hongbai ni koina ja thamda lupa aina khambada lupa chamni mutanga changam gadra adu mangare sapri bo yo da be ain thai je anogi nutra be gi thai bo idea adu hongju hongmane bo aduna creatine monohydrate si matangdi ngamade hapchan biyo ade supplement ga di nang ngamda adam daga ta bo no yare kamta aina habdo jinjak tagi oina lawna bo hono ba aduni sinama mayam ko akoina diet supplement laiba ngamdre na ko gym sanaba hodana ba gi limiting factor amadi na kaidong do hengano adum nangna jinjak real foods tagi jinjak te ko ahong ba aina hajabdo chicken breast hajini chicken breast ma top leirabane chicken breast si je char ga adum gym sanaba hobiu na sa fagala ko soi soi dana ngani sini loisala je ngasi video ji ko mathangi video dana mune ko aina hoji kiduna kano game hadi gym sanaba matangda laanna thajanaba mangani ko ado mathangi video dana mo akoina weight loss tong nami matangda laanna thajanaba mangale ko for example fat tagi masal me ai kan tagrabana adu lali ko ai spoil di tor ko mathang video dai fadana explain tawjirage to ado ngasi gi gaina je mathang video dong thengrasi ngasagi aina haba kanu do video link hapang ge gym beginner guide adu do yadi check out to biyo sinauji